Thobal Police Station gi manung chanba Thobal Okram maning lekai da leiba Ningombam Babu Singh chahi humphumari apokpa leikhidraba en achau singi yumgi geta masak khangdaba singna hand grenade ama thanamle yumlakta bob thamlambagi mayokta Miyamna Wakat Mipham Phamkhre Pawasin High Special Contractor Ningombam Babugi geta bom thamlamle haibasi ngasi angonba ayukta Babugi mayambana ngasi ayuk pung 3 lom tabada yumgi akoiba amadi thongal wai sitpada thengnarakibani hairi bom leire haiba khangnarakpadagi Thobal Police ta pau piduna police ki team laklaga bom adu lokhatkhre hairi nakalamromda yumlakta bom thamlambagi mayokta yaningdaba phongdoktuna laikai gi maira paibi amadi Miyamna Okram Kaithel gi community hall da Wakat Mipham Phamkhre Wakat Mipham aduda micham miyamda akia khangpiba yaningde yumlakta bom thamjillamba yaningde amadi we condemn keeping bomb at local houses haina thaba placard singsu sizinaki Wakat Mipham aduda saruk yakibi maira paibi luchingbi Okram Manorama Kobi amana phongdorakpada hauzik yamna waraba matam asida mi yamna kungba yumlakta mi siba yaba bom thamlamba asi yaningde bom asi kari maramgi kanana thamlamlibano haibadu athubada sengdokpirau haiki bom thamlamliba asi CSO sing amadi laingaknasu kari maramgino haibadu thidokpiyo amadi atopa mapamdasu asigumba thabak si tawbigano hairaduna bom thamjelamliba misak asisu kokina maitaida chatharakliba lana sida mahaki potchei kaya amasu mangduna hauzik leibani maramaduna kari wakhalonda bom thamlibano haibadu atuba matamda sengdokpirau haiki ramdi hauzi asuk yamna waraba aikoi amana ama wabada hainingai leitana leiraba maraksida adugi mathakta amo aikoi praja singsi kanana kari haibasi karomda chalaga aikoi kaidaujige na waringai mathak aduga irang sina maram oiraga Mipham mipun maraksida adagi misi mina asoiba arangba mayam sina thallaba maraksida sumaina yum amada adusu yum sisu mi yamna kungba jaga amada sumaina khangawdana hairiba bom asi thamambaje aikoi aduki mati yajaningde hairiba thambiramiba misak or hairiba loop ase sisu yaragadi imung asida kari maramgi kaidobagi no haibado sengtokpiyo aduga laibiriba organization sing CSO sing aduga laibiriba loop or aikoi government na so hairiba pose aduki mati masi yam thina jugo chadaba adugumba yam nungai taba thawdo ama oibana maram oiraga masi punna thiminaraga hairiba miyo ese karigino kaidobagino haibaje langla lanjing tawbibaga loinana aikoi hauji aikoi gi khungi mafam sida natana atopa jaga da su sigumba extortion gi oiba thabak se tawbidana ba haibase aikoi okam maira paibi amadi laikai khungi miyam punna masi yaningde haibase ju thamjari kari maram gi damakta kaidobagi karamba ground da karino haibado athuba matamda sengtokpirao aikoi yam nungai jade sing saging amana sengkok manghanbagi thabak se sinbiragano isa apaba abdu ada haibagi pot wa amatan na jade hairiba posi fully aikoi condemn tawi haiba wafam je thamjade